Heingang Asigi MLA Manipur Chief Minister Nongthombam Biren amadi Assembly Constituency Asigi Meeyamna atamnana singnaba manba mawongda personal life amadi family matter palaga discussion amadi platform singda wa ngangba yaurakpa asi matungda tawbiganu haina Joint Committee Heingang Kendra ki co-convener Borun Naoroibam na fongdokre ngasi kontha ahalup makha lekai community hall da paumi singa unabada baruna makha taraduna Thokliba irang asina khoirang khoisaunaduna leiriba cherek asida political gi oiba dialogue taunaduna assembly constituency asibu pallaga ngangba amadi thokliba irang asida Heingang AC yaude haibana chingba wafam kaya taba si Heingang AC gi miyamna yaningde irang asi haurakpadagi ngamkhai ngakna bukhonabada khulngakpa kaya ama yauri amaromda discussion singda kanagumbana thokliba irang asigi matangda khanabagi mahutta Heingang AC Panduna Ngang Shakpa si AC asigi miyamna Nungaitaba Phao-E Matungda Heingang AC pallaga ngangbiganu maduda thokhan ningdaba thodok thoklakpada isa isana tekchak pungba pugadabani loinana hayeng kokomina sinduna Manipur kanba khongchadasida AC gi miyam singsu saruk yagani haina fongdoki Heingang Kendra gi oina thagachariba khoigi MLA oina kagiba hujingna Chief Minister Manipur gi oina oibiriba Nongthombam Birenda atamnana singnana masagi personal life da magi family matters da pallaga ngangba political gi oiba nattabada nahan discussion hour amada mayam gi oiba platform amada sardana vi laisramna singna bu oina thokpa magi family da thokiba thodok khara magi punsi da leiriba khara da pallaga chaiba ngangba adagi khoigi thokpuriba sujata magi personal life da tamnana singna bu oina khoigi ngangbado da Heingang praja ama oina khoina yam piendaba haitare political gi oibada BJP hunbiu Congress hunbiu khoi kem kaide adubu khoigi di fare haidan thaga khrabani thagaliba mi sida khoina Heingang Kendra haibajida yamna soise khoigi khun oina leiriba Heingang Kendra da leiriba lekai kharaji loinmak chenthabado adugi piendaba khara phongdokjabani matungda tawbirakanu kaigumba matungda tawrokpa taragadi Heingang Kendra gi praja ama oina Heingang Kendra gi Joint Committee jina akanba masada tawrokpa matamda moisu dang nungaitaba pokpiganu haina thamjari press ki thongda